Kokomina lauthokibagi matung ina ngasi Manipur gi tonga mafam singda paksana sit in protest pangthoknaba hokre matam mafam khrada sit in protest tawba yaroi haiduna police na thingbada miyam amadi police ke marakta muknaba kya thokre Imphal East Khurai Lamlongda IDP singna sit in protest pangthoknaba honabada police ka muknaba thokpaga loinana tear gas sing kaptuna tangkhaina hotnakre Imphal East ke manung da leiba tonga ma relief game sing amadi Churachandpur da ke lakpa IDP singi masing yamlaba miyamna akiba amata yaudana punsilaba matung Lamlong Bazar da lambi da famjindana leiki protest toriba miyam amadi Manipur police ke personnel singna awai akhum kya su tongnaki masing yamlaba miyamna pangthokiba protest adu da saruk yakiba miwi amana khongjang asi sangai festival loid forward chathaki gani housing state asi tangdu leitap film amada leibadan natana irang su lotion dana leibani asingwa tanfam asida malemgi miyam da lana uhanba manaba asingma festival asi pangthokpa si yaninde karigma festival asi loishile haina lauthok ladi makhoi goiba khongjang su lotion gani haiki